ngasi 91.2 megahertz ta sandok sariba diamond radio gi inong noba thoro amoina hausi hausi se koi gi Baspan Express haidna ming thonba UNICEF ki makha da sandok early child marriage and continuing education ming thonba koi thimasi gi matang da makha ta ba thorom chathajaba oina hausi akhona unajaga doriba asi district and session court thawal hairiba koi gi court sida sangjabani koi maru khak thenajare koi gi hairiba marup siga mutung unajaga gi tajam khalujagi ahan bada koi gi maru ki ming amadi lefam se mutung haibiyo I gaming Usham Lilananda Singh Kawi, I Kambo Klak Mamang Lekai Parwan the Guinea. Ada ujung isa se mafam sida kari post na lebisa. I say Handakta Nona Lower Division Assistant Wina Lajavani. Hoi, thagasari. Aduga huje koina mo korsida sangjara poina koi gi marupta gi koina khango pamjari besi sahi sudana mayum makai nganna palaga koi gi laila su matik chana tamhaudraba pi oibesing haite makhoi gi tangsi isa gi wakhal da phawba kai kai mot pibining balai. Koi gi ain gi matungina lairiba koi gi nupi singi yum pan bagi sai sidi taseng na koi government na piriba haibadi India gi constitution na piriba dugumba sai sidi sai taraga nipan sida pibani. Adubu akoina ayamba thengnaba matamda yum pan base koi early marriage to base koi Manipur da su yamna lei aduga koi India gi manung maruina koi Rajasthan na jingba di yamna ngauna koi gi sai train thoi taram thoi sai da yum pan base yam thengai nganna yum pan base na angang singda tasena kai hai tare mkoi da su mentally growth su mapung phau daba physical growth su mapung pha daba then magi career su mangba hoi tasena career mangi habamakti ade maram di luhong matung da su tobe adubu maximum koi 90% di duma career mangba mayam su yawi sina maram oiraga hajiki hariba angang sigi mana polakadoriba angang sing dasu tungan ba ekhoi masi mature oidrabanina angang dasu mana guide tawbana chingba tungan ba factor kayam da dum kakaiba dum lai sala media sina aduga mo makha tabada amo koi hangjaning ba wahangna samna koi mioi bai basi yamna tangna pokpo mioi ma pokni hairiba mioi ma poksida koi gi mama mapa oiba singna macha singbo class amadagi ama ahen basi pamda basi kana amta leiti bako masina maram orakanda koi gi mapa mama gi wakhal amadi asa sidi aduki matik chaw aigi cha sida bo mi oiragadi mi oiriba sida gi henna topa yamna maming leiba karigumba hiram amada phawba mi ama oiragadi oinana ba hotnaba hairiba punam asigi wakhal se chauna thammaga angang sinadi koi gi gyan ta da wakhal mapung pha da bana maram oiraga hek chenthokhiba khokhiba so hek yawbu yawi ko hairiba sina maram oiraga mapa mama singda phawba khangba ngamdaba sauningba gum bhaitai sigumagi matang sida nupi obisingda message piba yaba koi hojik se koi gi yamba family ayamba se koi family planning tawnare haibadi angang koi angang ama ni ahum yama ahum degi hena pongnadre aduna mama pana magi pokchari bangang sing se koi numit tha dongni yengjari neba aduna koi gi angang jina saigi mapung mari phadana yum pan gi matamda parents sing de achauba ahoba am leyaudoni haibadi nungti gi mama pa ga chak chaminari ba maga nungti gi magi career gi maram dawai sanari ba chi tawdo mayam je kari angang duna koi gi mapung phadana chen gi ta ga di achauba ahoba am su leyogani then mama pa na sagachar manglan do manglan je society da su haidi ai angang du chen gi ra ga di moi da su ikai phiruk nang doine ba aduna koi angang na yum pan gi ba si masi taseng na family da di achauba polum mama koi gi taseng na awaba ma di dumak family da dumuk nangani duga koi Manipur si da chen ba gi chanabi ma lei ba se koi masim di koi pai pu haktak te gi su leirak pani adubu masim tang kalitang ai koi kai hai tare taseng na mabung mari phara matam da mai mature or matum da tawrobudi phaba adu natana ai koi chai 33 class 7 8 9 ka bangang khang khau dan pang ai koi tuition ge chat bude halak tabu gumba chelu gumba masi gumba ji tang ai koi gi parents na su mai angang sina kari gumba chai chate train pan su dri phawbudi angang gi magi kadai de kari kana ga tinari ma kana ga wari sanari haibni ching khaji tang yengshin biraga di si gumba gi se kitang hantha ga dra ina khali hoi yamna marik chumba wafum su thambi duga marik sidamo khoi gi kaini mapa mama mana pokpa masa khoi gi nupa nupi se khoi gi nupa sing khaktana mahaki hek apokpa masa dong nei khanbiba aduga masa nupi sina khoi gi nang di hayeng saurga yum panki gedamni aduna na sing gorga su kharta madi yare kaino ga haiba bu muje khoi su adumak thena je adubu wafam sida khoi gi nupa na khoi hangana yenga nupi na hanthana yengbagi phibam sida khoi gi nupi da yengliba miyeng sigi matang da khoi songi maruki wafam kitang thambiyo taseng na masi matang sim da di ai nupa nupi ani makchap mane haibo khalon sei thamjage kudam mana ai mung de example bijage ai khoi che mari poi ai che mari gi makhani ado ai gi imana naraga lei matam da aina lobu ngam da thodang kaya mai che sing na lobi
ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯗꯤ ꯏꯃꯥ ꯅꯥ ꯃꯇꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛ ꯄꯤꯕ ꯗꯦꯟ ꯏꯃꯥꯒꯤ ꯇꯧꯕꯤꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯑꯩꯒꯤ ꯏꯆꯦꯁꯤꯡꯅ ꯇꯧꯕꯤꯌꯦꯕ ꯃꯇꯝꯗꯨꯗ ꯁꯨꯝ ꯑꯩ ꯑꯗꯨꯝ ꯈꯜꯂꯤ ꯄꯣꯛꯂꯛꯄꯗꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯏꯆꯦꯁꯤꯡ ꯑꯩ ꯑꯗꯨꯝ ꯇꯁꯦꯡꯅ ꯃꯥꯟꯅꯔꯦꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯀꯥꯏꯅ ꯍꯦꯛ ꯈꯟꯕ ꯍꯣꯏ ꯍꯣꯏ ꯃꯗꯨ ꯇꯁꯦꯡꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯪ ꯄꯣꯛꯆꯔꯒꯁꯨ ꯃꯗꯨ ꯐꯖꯅ ꯁꯦꯝꯕꯤꯕ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯃꯥꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯗꯧꯅꯦꯕ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯤꯡꯁꯤ ꯈꯤꯇꯪ ꯑꯣꯔꯊꯣꯗꯣꯛꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯈꯜ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯅ ꯍꯦꯜꯂꯤ ꯅꯨꯄꯤꯅ ꯍꯟꯊꯩ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯤꯡꯗ ꯑꯩꯅ ꯑꯁꯤꯝꯇꯪ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯁꯤ ꯆꯞ ꯃꯥꯟꯅꯩꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯅꯨꯄꯤꯁꯨ ꯅꯨꯄꯥꯗꯒꯤ ꯀꯩꯗꯧꯅꯁꯨ ꯇꯥꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯐꯥꯎꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯍꯣꯏ ꯍꯣꯏ ꯅꯨꯄꯤꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯦ ꯈꯔ ꯉꯥꯎꯁꯟꯅꯕ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯊꯦꯡꯅꯖꯩ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯃꯛ ꯂꯩꯖꯔꯤ ꯍꯣꯏ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯊꯛꯆꯟꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯠꯇꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯑꯗꯨꯃꯛ ꯌꯥꯎꯅꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯤ ꯌꯥꯝꯅ ꯋꯥꯅ ꯑꯁ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯁꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅꯒ ꯍꯦꯛ ꯇꯧꯕꯤꯕ ꯅꯪꯅ ꯄꯨꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ ꯊꯕꯛꯅꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯁꯨ ꯂꯩꯇꯕꯗ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅꯒ ꯍꯦꯛ ꯇꯧꯕꯤꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯉꯥꯡꯉꯒ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯒ ꯌꯥꯎꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯍꯟꯅꯤꯡꯕ ꯋꯥꯐꯝ ꯇꯣꯉꯥꯟꯕ ꯂꯩꯗꯅꯀꯣ ꯍꯣꯏ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯩꯀꯩ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯆꯠꯅꯕꯤꯁꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯤꯁꯥ ꯆꯥꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯍꯦꯛ ꯈꯟꯕꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯛꯇꯛ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯃꯗꯁꯨ ꯑꯩ ꯌꯦꯡꯖꯈꯤꯕꯅꯤ ꯀꯩ ꯐꯤꯂꯝꯗꯨꯅꯗꯤ ꯇꯁꯦꯡꯅ ꯀꯥꯎꯖꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯁꯥꯎꯅꯔꯒ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯕ ꯅꯣꯡꯃꯇꯪ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯍꯁꯕꯦꯟꯁꯤꯅ ꯃꯥꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯋꯥꯔꯛꯄꯗꯒꯤ ꯅꯨꯄꯤꯗꯣ ꯃꯥ ꯈꯨꯔꯨꯝꯖꯔꯒ ꯀꯧꯔꯨꯕꯒꯤ ꯐꯤꯂꯝ ꯑꯃꯁꯨ ꯑꯩꯅ ꯇꯁꯦꯡꯅ ꯌꯦꯡꯖꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤꯗꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯍꯥꯏꯕ ꯊꯕꯛꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯁꯦꯟ ꯇꯥꯜꯂꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯊꯣꯛꯑꯒ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯁꯤꯡꯁꯦ ꯍꯟꯊꯅ ꯌꯦꯡꯕꯁꯤꯃꯇꯪꯗꯤ ꯇꯁꯦꯡꯅ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯦꯝꯕꯔ ꯑꯃꯅꯤꯁꯤ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯇꯒꯤ ꯈꯪꯕ ꯄꯥꯝꯖꯔꯤꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯌꯨꯝꯕꯥꯜꯂꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯁꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯆꯦꯛꯁꯤꯜꯍꯧꯕ ꯌꯥꯕ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯃꯈꯣꯏꯗ ꯄꯤꯕꯤꯅꯤꯡꯕ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩ ꯍꯧꯒꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯏꯃꯥꯟꯅꯕꯤꯁꯤ ꯇꯤꯟꯅ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯈꯖꯤꯛꯇꯪ ꯑꯩꯅ ꯈꯜꯂꯤꯕꯁꯤꯗꯒꯤ ꯇꯣꯉꯥꯜꯂꯤ ꯈꯟ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯅꯪ ꯑꯩ ꯇꯤꯟꯅꯔꯔꯣꯏꯁꯤ ꯍꯥꯏꯕ ꯅꯠꯇꯕ ꯁꯨꯡꯍꯥꯏ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯅꯛꯁꯟꯕꯤꯗꯕ ꯁꯤꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯕ ꯌꯥꯏ ꯒꯨꯗ ꯔꯤꯂꯦꯁꯟꯗ ꯑꯗꯨꯃꯛ ꯂꯣꯏꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯩꯈꯣই ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯦꯖꯦꯠꯁ ꯃꯌꯥꯝ ꯄꯥꯏꯔꯕꯅꯤꯅ ꯋꯥꯈꯜ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯈꯤꯇꯪ ꯏꯁꯥꯅ ꯕꯥꯎꯟ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯇꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯁꯔꯀꯜꯁꯦ ꯈꯤꯇꯪ ꯂꯤꯃꯤꯇꯦꯠ ꯑꯣꯏꯍꯟꯕꯤꯕ ꯑꯗꯨꯒ ꯃꯥꯅ ꯊꯦꯡꯅꯔꯨꯕ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯃꯥ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯕꯕꯥꯗ ꯀꯣꯏ ꯑꯗꯒꯤ ꯑꯩ ꯏꯃꯥꯗ ꯀꯣꯏ ꯑꯩ ꯏꯃꯥꯗ ꯋꯥꯔꯤꯁꯦ ꯍꯥꯏꯔꯣꯏꯒꯦ ꯑꯩ ꯕꯕꯥꯗ ꯍꯥꯏꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯃꯥꯅ ꯊꯦꯡꯅꯕ ꯁ꯭ꯀꯨꯜꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔో ꯃꯉꯣꯟꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯑꯣꯏꯔꯣ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯄꯥꯗ ꯁꯤꯌꯔ ꯇꯧꯕꯤꯔꯒꯗꯤ ꯃꯉꯣꯟꯗ ꯁꯤꯒꯨꯝꯕ ꯃꯣꯏꯅ ꯉꯟꯅ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯥꯛꯇꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯤꯟꯖꯔꯤꯕ ꯕꯁꯄꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯔꯂꯤ ꯆꯥꯏꯜ ꯃꯦꯔꯤꯌꯦꯖ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨꯌꯤꯡ ꯏꯗꯨꯀꯦꯁꯟ ꯊꯤꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯆꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ